Kakching Tongan Tonganba Chingsang pareng Singda ngarang athengbada Sanna Lamei Chaklakpadagi Meeyam chaona meepaiba poknakhre thaudo asigi matangda presna phangba pau mana hai khangauda haurakhiba Lamei Chakpa aduna maram oiraka Kakching nongjubi chingjel uyok ching thumking mang hidak thakonjin amade punal maril Gani Punal Maring Kuldrom Thangba Saruki Chingsang Sing Pak Sanna Mai Chaklakhe Lamei Chakpa aduna maram oiraka Ingkolgi farm yauna yen amadi okna chingwagi farm kaya mang taklagadra haiduna Meeyam chaona meepaiba poknakhre abaromda Lamei Chakpa aduna kannaba Chandel Forest Division ke DFO Dr. N Munal amade atai staff sing Kakching Forest Range ki staff sing Kakching Fire Service ki team Kakching District Police Arambai Tenggol Unit Kakching ki Tenggoloi amade langsai thaunagi thaumi sing yauna akanba mongdo honakhe Lamei Dupak Sanna Chaklakpana Fire Service ki gari changbada khudong chakhidaba maramna mai kannaba honabada matam sangna changkhe ngarang numidang athengwa phawba Arambai Tenggol Unit 26 ki Tenggoloi Singna mapung oiba thodang lawduna police personnel forest department ki staff amade fire service na mai kanbigi thabagado mapung phana chathaki haide mai chakpa aduna maram oiraka miyamgi lanthum amangata thoktanaba Kakching district police ki additional SP law and order ero menro yauna police ki mapok thongba officer singna akadwa mongda yengsinbagi thabak chathaki haina pawasana makhat tare